Good morning. Ngasigi card ki message hapetan yengminarase ko. Card ki message lerani adagi matam ama lereko aduga ai kenomaga share torake ngasidi akoigi switch word haitare ko angel numbers nataba haidi switch word kumba so koina chant tawba yaina ko ado switch word kitang share torake ko switch word se akoigi thabakki adagi money related issues kumba leina ko adagi amana haidi relationship nungaitaba haitara ko imung manungda relationship nungaitaba an haragadi koigi husband wife khatangi sunatabida ꯂꯩꯃꯤꯟꯅꯔꯤꯕ ꯏꯃꯨꯡꯗꯨꯗꯒ ꯁꯨꯝ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯅꯀꯣ ꯑꯗꯨꯝꯕ ꯃꯌꯥꯝꯗꯣ ꯐꯅꯕꯒꯤꯗꯃꯛꯇ ꯁ꯭ꯋꯤꯆ ꯋꯥꯔꯗ ꯑꯅꯤ ꯑꯍꯨꯝ ꯑꯩ ꯁꯤꯌꯔ ꯇꯧꯔꯛꯀꯦꯀꯣ ꯑꯗꯨꯒꯤ ꯁ꯭ꯋꯤꯆ ꯋꯥꯔꯗꯇꯣ ꯑꯩꯈꯣꯏꯅ ꯆꯦꯟꯠ ꯇꯧꯕ ꯌꯥꯏꯀꯣ ꯆꯦꯟꯠ ꯇꯧꯕꯁꯦ ꯍꯥꯏꯗꯤ 45 टाइम्स 하이따레고 니푸 망아락 하이따레 에나 TV 따레고 하페던 쿠티에가니 칸데고 와칸다니 칸데 니푸 망아락 손바 아마 नत्रगा दम पुंगाय मकै मु सोला सुय को अदु मतम केमता ककनबा लेक्ते निंदिना सोनगेरा नुंदांग सोनगेरा अदगी केनो अयुक्ता सोनगेरा को अदुमाइना मा लेरे को अदुगा सिदा हाइदी स्विच वर्ड एंजल नंबर्स के कासे अखोगी ने कै हाइनी कैनो कै हाइन धर्म हाइ तारे को धर्म ग मरी केम लेना दे को सुगुम मैम से दे हाइदी वर्ड्स नेबा हाइदी सीदा अमुक लेना को हाइदी मुस्लिम ने क्रिश्चियन ने अदगी मैतै ने अदुने हाइदी हिंदू ने काइना अदुम केम लेतेबा लोइना मकना दुम यूज तो बया बा रिलीजन गा हाइ तारे केम ता रिलेट ओइना देबा सुगुम पोट मैम से कोने एंजल नंबर्स के काइबा मतम सिदा एंजल नंबर्स हाइरा क्रिश्चियन कतंग नि गदबा नतेबा नंबर्स हाइदी मागी नंबर से मसक तोंगान बदौना हाइ तारे को 1 गी मसक तोंगाले 2 गी मसक तोंगाले 3 गी मसक तोंगाले बा सेम ए गी सकका हाइदी सोम गी सकका खेनै न को अदुदना हाइदी ए गी vibrations yam kheneba 1 gi vibrations hai tare ko hadi sak tongale masak tongale yeng bada ko 1 se aduga magi tongan ba vibration leje ko aduga sai number ngai do punjala ga hadi word ngai do punjala ga minus same beneba aduna hadi suguma mayam se ko hadi taw matam da ko hadi belief ti am darkar oi ko hadi thajara ga taw bada neba hadi se the success oi doi se hadi thajadana taw ba oi ragadi adu yamna hai tare ko result sai thuna lakta ba hai tare ko belief tauba khopa and hai mamang daga hogi manifestation gumba to matam sida yamna hai tar ko thazara gadi hai ai gi vibration do yam high oira gadi poto adum soi da bida hai tar ko yam kuina sang da bida dum matam khara gi manung da mai dum lak pas dum yauna yauram gani ko the comment ga idus dum adum ui ko ina hai di no to ko le hai yae oire ko le ga dum harak pa dum si to bodagi adu do kem na te ba ai gi vishwas tu ne ba sida ai gi vishwas plus aina hotna riba hai tar ko aina hotna jari ba ko le do ga adu ga para ga tum to ba sida ne ba to ri kanari sai tar ko so ma thabak to ba sida हाइदी होनबदी याम दरकार रोय को अंगांग सु ngaire ko angang su haidi ngasai gi angang ngai ai channel yengba ngai oi taraga so ko manifestation tawre like pa da badi ade ko haidi nang gi site su nang gi 100% pi ga dab ne ba adu maina tawraga da ni ko haidi mai pa ka da base do aham bada khoi gi keno si yeng minara se ko at ko na haira age horen loi rak pa do ina haidi karam ba word non ha ba do ado aham bada haidi card message hana lok tho si de yeng ase 1 2 3 go sida lere card ahum se ko ahambagi anishubagi ahumshubagi ko ahamba se thabain khang se lao hai tare ko thabak oiro mating oiro ko haidi mingo aingonda lakpa oino oibodo oiko ado lakpa se haidi makhal haidi masing ani hum thokna ga lakpa do amakatang ga oina lakta ba hai tare ko do thabak ki da su har se haidi business tawge kai hara ko so haidi ngasi gi oina haida mayam ga sum la ga so haidi pot to haipetang khallaga gumbo oina lobbi ba hai tare ko aina tawriba aina tawdoriba thabak tu gi matang da hai tare ko haidi tap launa haida mi nang si phani hara ga di haidi loksan ga no ba dum ba pot nei so hai tare ado sida lere ko ahamba gisina ani shuba sina ko haidi conflict kumba khatang lay ko ngasi gi oina hara ga di conflict lay ba hara ga di haidi phana ko haidi mina keno tawba hora ga so manaru no ngasi di haidi ai ngasi mi khana ba ya de ko khummoi ge ko natraga mangangi se amta taroi ge ko hana haidi mai se side amada divert tawbi ba hai tare ko khana de shuru pu de hai tumi nei thoke na khallo ba ngani ngang ja sano haina ko hai tare ko samna ha ga ngani ngang sano ai ngona chang de ba na ngangi ba kholi ba mayam se haidi manaraga khana biru no ba sida ko aduga ahum tu basina tabak se tauge haina khallaga di tawbiro khallaga leraga no ko haidi nangi comfort haidi kitang ko aina tawdori ba thabak sida ai do ngamgadrane ngamoidrane wagadrane kaina da khallaga lebado kem khan ga no ba taw ba nang na changchan ba matam da ko mai pa kan ni ba sigi thabak se adu na haidi sidagi agi
ꯑꯩꯅ ꯂꯩꯔꯤꯕ ꯍꯥꯏꯗꯤ ꯀꯝꯐꯣꯔꯇꯦꯕꯜ ꯂꯥꯏꯐ ꯁ꯭ꯇꯥꯏꯜ ꯀꯝꯐꯔꯠ ꯖꯣꯟꯗꯨꯗꯒꯤ ꯊꯣꯛꯂꯛꯑꯒ ꯊꯕꯛ ꯇꯧ ꯍꯥꯏꯕꯅꯦ ꯃꯁꯤꯗ ꯍꯥꯏꯁꯦ ꯑꯗꯣ ꯁꯤꯗ ꯂꯩꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕꯒꯤ ꯀꯩꯅꯣꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯀꯥꯔꯠꯀꯤ ꯃꯦꯁꯦꯖꯁꯦꯀꯣ ꯇꯥꯏꯃꯤꯡ ꯑꯐꯕꯀꯣ ꯇꯥꯏꯃꯤꯡ ꯑꯐꯕꯁꯦ ꯑꯌꯨꯛꯀꯤ ꯄꯨꯡ 5:53ꯇꯒꯤꯅ ꯄꯨꯡ 10:05 ꯐꯥꯎꯕ ꯑꯃ ꯂꯩꯔꯦ ꯑꯗꯒꯤ 13:19ꯗꯩꯅ 12:51 ꯐꯥꯎꯕ ꯑꯃ ꯂꯩꯔꯦ ꯑꯗꯒꯤ 3:38ꯇꯒꯤꯅ 5 ꯐꯥꯎꯕ ꯑꯃ ꯂꯩꯔꯦ ꯑꯗꯒꯤ 9:13ꯗꯩꯅ 8:51 ꯐꯥꯎꯕ ꯑꯃ ꯂꯩꯔꯦ ꯑꯗꯒꯤ 13:19ꯗꯒꯤꯅ 4:17 ꯐꯥꯎꯕ ꯂꯩꯔꯦꯀꯣ ꯁꯤꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯍꯥꯏꯇꯥꯔꯦꯀꯣ 13:19 ꯀꯣ ꯑꯍꯤꯡꯒꯤ ꯑꯗꯨꯒ ꯃꯊꯪꯒꯤ ꯅꯦꯛꯁ ꯗꯦꯒꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ 4:17 ꯐꯥꯎꯕ ꯂꯩꯔꯦ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯇꯥꯏꯃꯤꯡ ꯑꯐꯕ ꯑꯗꯣ ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯥꯏꯈꯤꯕꯗꯣ ꯁ꯭ꯋꯤꯆ ꯋꯥꯔꯗ ꯀꯣ ꯏꯆꯝ ꯆꯝꯕ ꯁ꯭ꯋꯤꯆ ꯋꯥꯔꯗꯅꯤꯀꯣ ꯑꯩꯈꯣꯏꯅꯗꯤ ꯑꯗꯨꯝ ꯌꯥꯝꯅꯗꯤ ꯇꯣꯏꯅꯁꯨ ꯁꯤꯖꯤꯟꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯇꯣꯏꯅꯁꯨ ꯑꯗꯨꯝ ꯍꯥꯏꯗꯤ ꯄꯟꯗꯤ ꯄꯟꯕ ꯑꯗꯨꯒ ꯄꯜꯂꯒꯁꯨ ꯃꯥꯒꯤ ꯀꯥꯟꯅꯕꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯁꯤꯖꯤꯟꯅꯒꯗꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯋꯥꯅꯤꯗ ꯍꯥꯏꯗꯤ ꯈ꯭ꯋꯥꯏ ꯐꯥꯔꯁꯇꯀꯣ ꯍꯥꯏꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯀꯥꯏꯅ ꯈꯜꯂꯁꯦꯕ ꯍꯥꯏꯗꯤ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯍꯧꯖꯤꯛ ꯍꯥꯏꯗꯤ ꯑꯗꯨꯝ ꯍꯥꯏꯗꯤ ꯃꯊꯥ ꯁꯥꯔꯒ ꯂꯩꯕ ꯎꯡꯉꯒ ꯂꯩꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯩ ꯅꯨꯡꯉꯥꯏꯊꯣꯛꯄ ꯍꯩꯇꯕꯗꯣ ꯑꯃꯈꯛ ꯅꯨꯡꯉꯥꯏꯊꯣꯛꯄ ꯍꯩꯇꯕ ꯍꯥꯏꯔꯒꯗꯤ ꯑꯟꯍꯦꯄꯤꯅꯦꯕ ꯑꯟꯍꯦꯄꯤꯗꯣ ꯍꯦꯄꯤ ꯑꯣꯏꯍꯟꯁꯦ ꯍꯥꯏꯕꯅꯦꯕ ꯁꯤꯗꯀꯣ ꯑꯗꯨ ꯇꯥꯔꯒꯗꯤ ꯀꯩ ꯇꯧꯕ ꯇꯥꯏ ꯍꯥꯏꯗꯤ ꯋꯥꯔꯗꯁꯦ ꯀꯩꯝ ꯅꯠꯇꯦꯀꯣ ꯐꯖꯅ ꯇꯥꯕꯤꯌꯨꯀꯣ ꯍꯦꯄꯤꯅꯦꯁꯁꯦꯀꯣ ꯍꯥꯏꯗꯤ ꯍꯦꯄꯤꯅꯦꯁꯁꯦ 45 ꯇꯥꯏꯝꯁꯀꯨꯝꯕ ꯁꯣꯜꯂꯣꯕ ꯁꯤꯁꯤꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯍꯥꯟꯕꯒꯤ ꯋꯥꯔꯗꯁꯦꯀꯣ ꯍꯦꯄꯤꯅꯦꯁꯁꯦ ꯍꯦꯄꯤꯅꯦꯁ ꯑꯐꯕ ꯋꯥꯔꯗ ꯁꯣꯟꯕꯅꯦꯕ ꯁꯤꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯅꯩꯅꯀꯣ ꯍꯥꯏꯗꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯒꯗꯤ ꯆꯤꯟꯗꯨꯡ ꯏꯟꯅꯤꯒ ꯍꯥꯏꯅꯕꯗꯣ ꯆꯤꯟꯗꯨꯡꯗꯣꯏꯜꯍꯟꯁꯦꯕ ꯑꯐꯕꯔꯣꯝꯗꯏꯜꯍꯟꯁꯦꯕ ꯍꯦꯄꯤꯅꯦꯁ ꯍꯥꯏꯔꯤꯁꯦ ꯍꯦꯄꯤꯅꯦꯁ ꯍꯥꯏꯗꯤ ꯑꯐꯕ ꯅꯨꯡꯉꯥꯏꯕꯅꯤꯅꯀꯣ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯍꯦꯄꯤꯅꯦꯁꯁꯦ ꯑꯗꯨꯝ ꯉꯥꯛꯇꯪ ꯄꯨꯡꯈꯥꯏ ꯑꯃ ꯁꯣꯟꯒꯦꯔꯥ ꯍꯥꯏꯗꯤ ꯑꯩꯅ ꯅꯤꯡꯁꯤꯡꯉ ꯈꯨꯗꯤꯡꯒꯤ ꯑꯗꯨꯃꯥꯏꯅ ꯁꯣꯟꯒꯦꯔꯥꯀꯣ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯁꯤꯃ ꯂꯩꯔꯦꯀꯣ ꯍꯦꯄꯤꯅꯦꯁꯁꯦꯀꯣ ꯑꯗꯨꯒ ꯑꯩꯅ ꯄꯥꯝꯗꯕ ꯊꯕꯛ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯒꯤ ꯄꯥꯝꯗꯕ ꯊꯕꯛ ꯑꯩꯒꯤ ꯁꯔꯥꯎꯟꯗꯤꯡꯁꯤꯗ ꯑꯗꯨꯝ ꯂꯩꯕꯗꯣ ꯑꯩꯒꯤ ꯄꯥꯝꯗꯕ ꯊꯕꯛ ꯍꯥꯏꯔꯒꯗꯤ ꯃꯤꯅꯒ ꯌꯦꯠꯁꯜꯂꯛꯄꯒꯨꯝꯕ ꯃꯤꯅꯒ ꯁꯝꯅ ꯍꯥꯏꯔꯕꯗ ꯍꯥꯏꯗꯤ ꯀꯣꯔꯠ ꯀꯦꯁ ꯀꯥꯏꯅ ꯍꯥꯏꯔꯁꯤꯅꯦꯀꯣ ꯀꯣꯔꯠ ꯀꯦꯁꯀ ꯇꯧꯁꯤꯜꯂꯛꯄꯗꯣ ꯑꯩꯅꯗꯤ ꯌꯥꯝ ꯇꯧꯅꯤꯡꯗꯕ ꯑꯗꯨꯝꯕ ꯄꯣꯠ ꯃꯌꯥꯝꯗꯣ ꯑꯗꯣ ꯃꯤꯅꯒ ꯍꯥꯏꯗꯤ ꯆꯤꯡꯁꯤꯜꯂꯛꯄ ꯈꯣꯠꯆꯜꯂꯛꯄ ꯑꯗꯨꯃꯥꯏꯅꯒ ꯇꯧꯕ ꯑꯗꯨ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯀꯩ ꯍꯥꯏꯅ ꯁꯣꯟꯕ ꯌꯥꯏ ꯀꯦꯟꯁꯦꯜ ꯄꯣꯠꯇꯣ ꯀꯦꯟꯁꯦꯜ ꯇꯧꯕ ꯄꯥꯝꯗ꯭ꯔꯤꯅꯦ ꯑꯩꯈꯣꯏꯅ ꯄꯥꯝꯗꯕ ꯄꯣꯠꯇꯣ ꯍꯥꯏꯗꯤ ꯋꯥꯔꯗ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯒꯗꯤ ꯀꯦꯟꯁꯦꯜ ꯀꯩꯁꯨꯗꯤ ꯅꯠꯇꯕꯀꯣ ꯁꯤꯒꯨꯝꯕ ꯋꯥꯔꯗ ꯃꯌꯥꯝꯁꯦ ꯍꯥꯏꯗꯤ ꯀꯦꯟꯁꯦꯜꯁꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯤꯃ ꯁꯣꯟꯕꯤꯕ ꯌꯥꯏꯀꯣ ꯁꯤꯃꯁꯨ ꯍꯥꯏꯗꯤ ꯁꯤꯁꯤꯅ ꯅꯝꯕꯔ 2 ꯀꯣ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕꯒꯤꯁꯤꯅ ꯑꯃꯅ ꯀꯩ ꯍꯥꯏꯅ ꯃꯅꯤ ꯕ꯭ꯂꯣꯀꯦꯖꯦꯁ ꯂꯩꯕ ꯃꯌꯥꯝꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯄꯩꯁꯥꯗꯤ ꯂꯥꯛꯀꯗꯕꯗꯤ ꯂꯩꯔꯒ ꯍꯥꯏꯗꯤ ꯂꯣꯏꯅ ꯕ꯭ꯂꯣꯛ ꯇꯧꯔꯒ ꯂꯩꯕ ꯑꯗꯒꯤ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯒ ꯂꯥꯛꯏꯕ ꯏꯟꯀꯝꯁꯤꯒ ꯆꯥꯟꯅꯗꯦ ꯀꯥꯏꯅ ꯈꯜꯂꯁꯦꯕ ꯑꯗꯨꯝꯕꯩ ꯃꯇꯥꯡꯗ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯁꯤꯗꯅ ꯍꯥꯏꯗꯤ ꯋꯥꯔꯗꯁꯦ 3ꯗꯤ ꯑꯣꯏꯔꯦꯀꯣ ꯑꯗꯨꯝ ꯌꯥꯝꯅ ꯂꯥꯏꯕ ꯋꯥꯔꯗꯅꯤꯀꯣ ꯔꯁ ꯍꯥꯏꯔꯒꯗꯤ ꯌꯥꯡꯖꯟꯕꯗꯨꯅꯤꯅꯀꯣ ꯔꯁ ꯀꯥꯎꯟꯠ ꯑꯣꯟ ꯀꯣ RUSH RUSH ꯂꯩꯌꯣ ꯀꯥꯎꯟꯠ COUNT ꯀꯣ ꯀꯥꯎꯟꯠ ꯑꯣꯟ RUSH ꯀꯥꯎꯟꯠ ꯑꯣꯟ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯤꯃꯁꯨ ꯁꯣꯟꯕꯤꯕ ꯌꯥꯏꯀꯣ ꯑꯗꯨꯒ ꯂꯥꯁꯇ ꯍꯥꯏꯇꯥꯔꯦꯀꯣ ꯊꯕꯛ ꯆꯠꯄ ꯃꯇꯝ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯏꯟꯇꯔꯚ꯭ꯌꯨ ꯆꯠꯄ ꯃꯇꯝ ꯃꯤꯅ ꯅꯨꯡꯁꯤꯅꯕ ꯀꯥꯏꯅꯒ ꯍꯪꯉꯛꯄ ꯑꯗꯨꯝ ꯌꯥꯏꯕ ꯏꯆꯦ ꯃꯤꯅ ꯑꯩꯅ ꯇꯧꯕ ꯊꯕꯛꯇ ꯃꯤꯅ ꯆꯥꯟꯕꯤꯅꯕ ꯅꯠꯇ꯭ꯔꯒ ꯃꯤꯅ ꯅꯨꯡꯁꯤꯅꯕ ꯃꯤꯅ ꯑꯦꯇ꯭ꯔꯦꯛ ꯇꯧꯅꯕ ꯑꯩꯅ ꯍꯥꯏꯕꯗ ꯇꯥꯅꯤꯡꯅꯕ ꯀꯥꯏꯅꯒ ꯂꯩ ꯏꯟꯇꯔꯚ꯭ꯌꯨ ꯆꯠꯇꯣꯏꯅꯦ ꯀꯥꯏꯅ ꯈꯜꯂꯁꯦꯕ ꯑꯇꯥꯔꯒꯗꯤ ꯀꯥꯏꯅ ꯇꯧꯒꯗꯒꯦ ꯍꯥꯏꯗꯤ ꯀꯔꯝꯕ ꯋꯥꯔꯗ ꯁꯣꯟꯒꯗꯒꯦ ꯍꯥꯏꯕꯗ ꯋꯥꯔꯗꯁꯦ ꯆꯣꯀ꯭ꯂꯦꯠ ꯀꯣ ꯆꯣꯀ꯭ꯂꯦꯠꯁꯤꯗꯕꯨ ꯍꯥꯏꯗꯤ ꯃꯤꯅ ꯂꯣꯏꯅ ꯄꯥꯝꯃꯤꯅ ꯑꯗꯨꯝ ꯍꯥꯏꯗꯤ ꯆꯣꯀ꯭ꯂꯦꯠ ꯆꯥꯅꯤꯡꯗꯦ ꯍꯥꯏꯕ ꯃꯤꯗꯤ ꯀꯩꯁꯨ ꯂꯩꯇꯦꯅ ꯍꯣꯏ ꯍꯦꯜꯊ ꯀꯣꯟꯁꯤꯌꯁ ꯑꯣꯏꯕ ꯈꯇꯪ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯁꯨꯒꯔꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕ ꯃꯤꯗꯤ ꯑꯦꯚꯣꯏꯗ ꯇꯧꯔꯅꯤ ꯑꯗꯣ ꯍꯥꯏꯗꯤ ꯆꯣꯀ꯭ꯂꯦꯠ ꯆꯥꯅꯤꯡꯗꯕ ꯃꯤꯕꯨ ꯀꯅꯥ ꯂꯩꯒꯦ ꯑꯗꯨꯗꯨꯅꯀꯣ ꯍꯥꯏꯗꯤ ꯁꯥꯏ ꯀꯥꯟꯁꯤꯗꯅꯀꯣ ꯑꯦꯇ꯭ꯔꯦꯛ ꯇꯧꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯤ ꯑꯦꯇ꯭ꯔꯦꯛ ꯇꯧꯅꯕꯒꯤ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯍꯥꯏꯗꯤ ꯆꯣꯀ꯭ꯂꯦꯠ ꯀꯣ ꯆꯣꯀ꯭ꯂꯦꯠ ꯍꯥꯏꯗꯤ ꯀꯩꯁꯨꯗꯤ ꯅꯠꯇꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯁꯤ ꯀꯩꯝ ꯅꯠꯇꯦꯀꯣ ꯑꯩꯒꯤ ꯕꯤꯂꯤꯐꯇꯅꯤꯀꯣ ꯁꯤꯗ ꯑꯩꯅ ꯇꯧꯗꯣꯏꯁꯦꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯑꯩꯅ ꯍꯧꯖꯤꯛ ꯉꯁꯤ ꯁꯦꯌꯔ ꯇꯧꯔꯤꯕ 3-4ꯁꯦ ꯑꯗꯨꯝ ꯌꯨꯁ ꯇꯧꯕꯤꯌꯣꯕ ꯈꯔ ꯍꯥꯏꯗꯤ ꯁꯪꯕ ꯃꯇꯝꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦꯀꯣ ꯑꯗꯣ ꯉꯁꯤꯁꯦ ꯐ꯭ꯔꯥꯏꯗꯦꯅꯤꯅꯀꯣ ꯐ꯭ꯔꯥꯏꯗꯦ ꯁ꯭ꯀꯥꯏ ꯕ꯭ꯂꯨꯒꯨꯝꯕ ꯀꯩꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯌꯨꯁ ꯇꯧꯕꯤꯌꯣꯀꯣ ꯗ꯭ꯔꯦꯁꯇ ꯑꯣꯏꯔꯒꯅ ꯊꯦꯡꯛ ꯌꯨ